Khuthabi sammatna amadagi sathadariba taragari lakshya Yaoshang annual sports meet asiba sinjariba hanggang asigi iba isa isilina mayam pinabagi makagani sinjari Yaoshang annual sports meet sponsor taguba hanggang asigi organization na asibaba for minagilang dinasi mày bị ngáo cái nào ngáo đây. entertainment program se te ginate mase akhona thamjali ba event si tanga ina phadana Yaoshang sports meet ITV kuma yana ina thamjabani kaina mangini bor ga kaina ga magi mafado ko lete na thambiyo taibi akhode panan sina Lengkiri Kadacari masih klub asal Singapura tersedia progresif organisasi taekwondo Singapura 17 Yaoshang annual sports meet asigi hayang aroi bani mita thamjagadori ba event sing asidi asina ngasigi ol Kaina Lamjel yabi ko sa boy punamana mateng pangdirapuduna ngasigi sports mo mapung phan bade isel imaibel kaya sing asit holam drapatar bade aikogi Yaoshang sports meet asi mapung phara ko imaramna masigi chinjariba ol Kaina Lamjel sasu Pengiri ba adi ba ko pai puna mangna ngati gani makoi singase yang mukti amai waima Yaoshang sports na mapung phara da bi pe na makoi daga asuga ba program se hapchan jagni marameduna lengkere iba lamlegi lengkere iba pukchel char ba pai puna makso sports se puna pukida makta pukchel char ba pai tara im khanda considered progressive organization taekwondo nang phile kana thagat chadi